Idu ningthaudagi update lokachage Cycle Community Health Center da Chief Medical Officer amata kuina leiba ngamde loina sen ki COVID mamangdagi hauraga hojik fawba cycle gi ama khakta ngairaba Community Health Center asi in charge na puraga chalairi Dr. John Lumpeng MBBS 2024 base Dibugar University na ngasi fawba Medical Officer in charge loina puraga adum chalairi State Health Department dagi qualify oba Dr. ama Chief Medical Officer oina thaba mafam asi dangamdri COVID mamangda Maitay Lady Dr. ama Chief Medical Officer oina puramani chen kibadagi halaktre Community Health Center amada MBBS na sumchalai ba specialized doctor ama fawba leitaba sida complaint tawbinaba misu leite Community Health Center khakta na health staff singi 7 Finance Commission makada sakiba quarter yauna mangkiba sidi angakba fawi hojik cycle da health amadi nursing staff quarter Mari mga khakta ngaire hinghauriba atai di loina thugairaga mafam adugi kuki leader singna plot semlaga yonthokre Sarkar gi lam sarkar gi quarter thugairaga lanai lam yonduna mayum sariba sing asida Kangpokpi District Authority na yengsinbasu ude Kachin State ki mait kiana tanai rota KIA insurgent singna illegal road tax sing lawramba mafam ting Burma Army amadi allied unit singna pullaga thugaiba ngamkre hairi Aikhoigi purupti sokte haiduna tumina leisinbadi sumloi Manipura thokliba lana si loisinaba honabada Manipura laiba purupsing amat oina punsinduna lawfam thokpa thodang adu lawminaduna apunbana pangalni apunbana mai pai haibadu utpam thoi hauji lana sina kamthengna sohaliba si maitei purup asina oide lana sina soktaba atai purupsingna su lana si loisinaba honabada lawfam thokpa thodang adu lawba chungani khudam oina naga kuki anigi oiba lana ma Manipura thokiba aduda Majority community oiba mitai na lawfam thokpa thodang adu mapungphana lawki naga kuki anigi lanfa mayai maitai community singna asawa thodang lawduna angawa phiral haigatuna lan loisinaba thodang adu lawki matamadu da kopai haiba lup ama semduna lan taunariba naga kuki anina taba Manipur gi sing amasung tamgi kulchingda chatuna kangrup anigi lusingba singkaya ga unaduna lan loisinaba shanti gi wari sabagi thabak chataki Masimang na maram oiduna naga kuki anigi lana du loisinba ngamkibani haibi yai maram aduna Manipura tongan ba purup singi manungda Manipura thokliba lana sina sokhanduna misimina thokpa yaudaba kaya ama leiri maduna kanglup purup asigi lusingba singna lana si loisinaba santigi wari sanabagi lawfam thokpa thodang adu lawba chungani aikhoigi purupti lana sina sokhande haiduna asum laithokpa taragadi apunba Manipurgi ngamkhai manungda puna hingminabagi wahanto adu leiroi lana sina sohandriba purup singi manungda maming leiraba organization kaya amasu leiri organization sing asigi lusingba singna mama lebak Manipur nungsi Manipur kaiba yaroi puna hingminagadabani haiduna putke hairabadi lana si loisinaba lawfam thokpa lana si loisinaba lanfa mayaida changchenduna lan khamba amadi lan loisinaba wari saduna wakal taminabagi lawfam thokpa thodang adu lawfam thoi hojik Manipura thokliba lana sidi kuki puruka Manipurgi apunba sakdam thugaiduna makogi kuki len haibadi separate administration semge haibani maduna Manipur thugainaba hotnaba Apongba yengnaba masang muna khanglaba fawbada lana sina sokhandriba Manipurda puna laiminariba purup singna tumina leisinba chumloi Manipurda maitegi lam nagagi lam kuki lam amadi mitai bangal gilam ni haiba leite haibasi khangba chumi maramaduna hojik Manipurda lairiba lana sina sokhandriba tongan ba purup singna mangdil thaduna chongthoraktuna lana si loisinaba aikhoi ama toina punna hingminanaba Manipurgi apunba saktam kaidanaba loinana Manipurgi apunba saktam thugainaba honaragliba sing asi maithiba pinaba amadi wakal tahanduna lan loisinaba lawfam thokpa thodang adu lawba chungani Aramai tengoli lusing purel koronga makumanda gebde lokajage aigi pendaba mito miyang chasingna sumsum hendilakpagi post ama khak tawbani ai delete tawjarage comment sida karino fake account amadi mitai pangal singna ngangli mayam sibo loire pangal se lan fawaina lakibro kaigino adu yamna sauri di pangal da mali mayang da mali aduda mali noigi nakok singsida afaba amata khandre haibasi mayek yam chengle aduna ai noigi level da kumtharaga awaya kumsu tawningde aduna kakpana fare khana kaklabani warakpa se makhal ani lei nungsina warakpa ama halaga warakpa ama aikhoigi iche isal ngaktani yare kaidorage hanjin sum yonbai thabak toklasi ngasi ayuktagi henglebda kuki nupi ama mangkibadu jangalgi unawana marakta langchillaga thambiramle hairi Myanmar gi junta na Airstrike chathabada KNAB amadi kuki kaya Sikhre hairi RK Somendro kaikudagi abde lokajage London chi leigadawba tanchilagle aikhoigi yengnabadi aikhoi oiramle tawbimal khangdaba singthadaba mi uchitaba akhang ahei mayamna wai saire nungai rakini ima lebakse
ahong pungda laiba teli singna atingba pirakpadagi mitay singi laigi thoram lambi sidaida pangtokre mitay kunai gi puari da tanna thanaba yadraba laifam lenama oiriba Imphal district ki Khurai ahongai ahong pungda lairembi Sinthalup amadi Maisau ningthinglup na anoba laisam hakatuna ira thoni taunana ba honabada mafam aduda leiramba teli singna ayat apan pirakpadagi lambi sidaida ira thoni pangtohankre ngasi gi thoram adu sahi khudingi lup ani asina pangtoktuna lakpa thoram gi manung chana ngasi ayu pung 13 rom tabada pangtoknaba honakibani Khurai ahongai ahong punggi sawam lairembi amadi sana khongnang laima lairembi gi laifam len katuna ira thoni taunaba thorang tauba hawalakpaga mafam aduda leiba teli mayang singna thoklaktuna laisang adu katpa yaroi haiduna athingba pirakpadagi nakalani gi marakta yenaba thoki mafam aduda Imphal district ki Porompat police station gi osina luchingba police laktuna maikai ani gi yenaba du khamdoki police ki maikai degi yenariba mafam aduda thoram pangthokpa yaroi haiduna nauna kinaba purakiba laisang masa adu puraga chatki amadi laigi ira thawni adu ahong pungi lambi gi sidaida pangthoki thawdo odu gi matangda ima sawam lairembi Sinthalu ki advisor ningthemcha ongbi danabati na phongdorakpada mitai singi puariga tanna thanaba yadana laglaba ahong pungi laifamlen gi mafam asi mitai politician singi maraktagi masai vote kanaba kakhalaga thabak tawramana ngasidi mafam chida mitai singna iningtamna laigi tharam pawa pangthokpa ngamlaktre state ki lamsu oiriba laifamlen asida leiriba sahi 15 helaba chayenaba asi paliba lengak asina atuba matamda waroitin ama puraktuna mitai singna isagi iramdamda isagi lining gi thabak tawram pangthokpa ngamdana leiribasi maningtamna ira thawni tawba yahanbiyo haina su phongdoki Kaitsampa laimuzam lekaidagi luangte Mukesh S20 gi langla langjin haudik fawba numit 10 helaba fawba Manipur gi lengak chubli pairiba singna puthokpa ngamdaba haibasi Manipur ase law and order leitaba churan thabana khulingba lebaka pangkhak oire haibada haimanba thokloi maitai singna changba yadaba jagada mobile tracking tawbada last location tare hairaga ngasi fawba lengaki angamba pambai sinaduna koithi thiduna puthokpa ngamdaba loinana intelligence source tagi mahak hinglina traga mapunsi pikhamna hankre haiba fawba lebak miyamda haibiba ngamdaba haibasi aikoi Manipur gi maruoina mitai purup aste bharana karama midengda yengli haibase wahang hangningai ni miyangi punchi lanthum ngak chen ba haibase paliba lengak adugi mathawne amadi miyambu khutia tusina lehan ba haibasi su paliba lengak adugi tangai fadaba mathawdangni Uripok apunba lup amadi uripok nupi apunba lum na honorable governor gi puning chingchiladuna luangte Mukesh ki langla langdin puthoktuna apokpi mamagi awamai cha khangli base amuktadi kokhanbiyu loinana Manipur ase lo chanaba lamdamni haibadu khudam changdam oiba yaba akanba action na utpiyu loisinjarakpada joint action committee na changchilakpa democratic khongjang pumnamakta unalna charuk yaldagani